Census ka mari lena nga sidagi SK Women's College Nambolda August ki tangkun ga mga fawbo sa tagadaba enumerator amati supervisor singi training just and fair delimitation JFD students wing na thugai khre state asida NRC update tokdringai census topagi thabak chathaba yaroi haiduna miyam amati JFD na tanduna lakliba dimana sigi onna tainabada census pangthongnaba enumerator amati supervisor singda training pibagi thabak chatharamba aduda JFD ki students wing na training adu thugai khibani loinana College aduda hojik mahiroi singi exam lairambana exam thariba mahiroi amadi oja singda karigumba makhal amatagi ayat papiram khide training hall adu so lonsilaba matung Nambol police station gi kangbu amar mafam aduda laktuna JFD students wing gi thomi sing ngahak phajinduna thamkhe Aku mahir ini apa oza? Lepas sekarang saya, saya lupa satu tu orang ini bisa kan? Aku ini nak sungai kan ni ba? Tidak, aku ini sentimen kami oza. Aku ni juga orang cingkan ni ba? Itu macam thulai ba? Aku ini oza awal lupa bisa kan ba? ngasi lengak sina census tawgani na thorang ni sigi training ama pangthong na bagi damakta ngasi oza sing amadi lairiba siga mari leina ba sing pulam bane ado hairiba koi student wingi Maikai dagi hairiba training session asi tingjan jare loina na tasingna ma hairiba matamda leibang miam da census taw gani haibsi boycott taw gani haina jef digi maikai dagi lauthoki bisu laikre masiga mari leina na tasingna hairiba di masida hairiba sida thaudang lawiriba leibak sigi tungi mirol sigi damakta khanbiraga ngasi oza sing bu egera any profession bu egera masida maru oiba daita lawiriba Mipung kudimangna aikoi gi tangai phadan tawderba yadraba ithaudangni maramdi karigi damakta tungi mirol singi tungi yellow proof sibu kannaba honaba matamda ngasi sumaina soigiba mayam sina maram oiraga ngasi mangde ireisa ifrup sa kya ma wa bataminar hayeng matung tarakpata hena soida namagi damakta non corporation movement ama punna lebang miyam punna dominasi haidana saugachari loina tongan ba political party singi khenaba leiba daragaju hairiba aikoina sangjaliba ngasi lairibe miyam hena khangnarbani maram aduna political party na singba khenaba wakhalun duna ma tongana thambiraga ngasi tungi miro sigi jati sibu kannaba honaba matamda punamak thogai lominasi maru oiba aikoi gi tawdaba yadaba thogangi habadu khangminas Yamna laibak tiba thogok amada Thobal district ki manung chanba khangabok arong turel da thawai yogdraba pokpada ngai riba angang amagi haksang tawtharakle hairi SKTV na phangba pawda mafam aduda lawsing shuba chatpa miyoi singna thawai yogdraba haksang adu turel aduda tawtharakpa thengnarakibani miyoi sing aduna manang nakpa police ta paw piraba matungda police sing aduna mafam aduda laktuna yengsilli haina paw sina makhatari